Tom TV na akanaba paugdam sandokraba matung matam sangna laingba ngamdana leirakiba Chief Minister gi kendra oiriba khabam makha hizam leiraktage nausagi mabung Ranjoy JNIMS ta laingba hokre Mamangi Mikhalda atopa mirep amage akanba worker oikibana mirep aduna laing jarani khanduna laithoklubani haina kontha khabam gram panchayat ke upapradhan Chingakham Roni Balana phongdokre Kunma thoisuba Maira Paibi numit palan thorom pangthokre Maira Paibi ihogi mitamda miyamna haikat laikat tamduna ikai thumnaba utkre tongan ba mafam kayada uzara kya thakre Malem gi chakhot khongjalaksida lamdam asidasu khutsa hairaba nahak kaya lepa laitena thorakle iramdam asidasu papat chanaba machine puthoktuna mai pakna sijinare Sahi nauriba angang singbo diarrhea dagi ngakthoknabagi pandamda National Health Mission gi makhada State Health Society na sinduna chayol ani chupna sathagadaba Intensified Diarrhea Control Fortnight JNIMS ki conference hall da hokdokre District Health Society Jiribam nasu Jiribam gi Babu Parada leiba Chief Medical Officer CMO gi office ta ngasidagi hokduna Junifan fawa pangthokadoriba Intensified Diarrhea Control Fortnight IDCF 2018 hokdokre Lamdam asida sakhaugi pothok asi marang kaina puthoktuna chinjakta mipal tangdabaga loinana lomi singi senmilon fagarhan bangamgani khalli haina Green Foundation gi Chief Executive Officer U Himatna haikre Haukiva April 22 da Imphal Police Station gi manungsanba minuthong manakta leiriba Manipur Mountaineering and Trekking Association MMTA gi office mamangmakta da bo Manipur khaiwigi thodokta CC Higher Secondary School gi oza Konsam Santos Kumar bu aso open nanghan kiba adu da chenaba miyoi sing faduna cherak pio haiba dabi togduna school asigi mahero sing na wakar mifam satakre Imphal East District ki manungsan ba loksang khong makha lekai da iril turel gi nak yeta tari ba mafam adu gi khunja sing gi damak yenglaga lainga kasina sahi asigi me tarukta meter humphumari sangba RCC gi thong ama sanava urep uyung tamlam lamba matung mafam adu da sabagi mahutta huidrom sector da sanava na hongnana Me tara turukda urep ayung tam kiba thong adubo akan bamongda yani daba phongdorakle Forest Department ki Wildlife Division na Integrated Rural Development and Education Organization ka khusam naduna Livelihood and Income Generation on PIGGERY Hive Hiram da nimit tare ni chupna sathagadaba training program ama KWATHA KHUNJAO da hokdokre Bharat lengakna kayarak hanna Naxal gi irang laksin bangamle haina Bharat ki Parliament da phongdokhiba leirabasu Naxals ki ihodi hen kangkhalakle Ngasi ayuk JHARKHAND gi SERAIKELA KHARSAWAN district ta Naxal singna sathakiba bom gi landa CRPF personnel taramatoi hatkre kharana aso open nangkre Hayeng PEMA KHANDU ARUNACHAL PRADESH ke Chief Minister oina wasak lawragani Arunachal Pradesh BJP Legislature Party gi mifam ama ngarang pangthoktuna KHANDU bu lusingba oina khanke MIZORAM da court ki special judge amana IAS officer ama lupa lakh tara mari gi senja thumjaga mari leinana sahi ahum jail da leinaba amadi fine oina lupa lakh manga thinaba khangan khre Rohingya Muslim sing hatpada chenaduna kaisum sangda leirakpa Myanmar gi lanmi taret authority na thadokre haukiba sahi 2013 ta Rohingya khunja tara hatlubigidamak Myanmar lanmi gi officer mari amasung sifai ahum mamang sahida sahi tara kaisum sangda leinaba phadokpi khibani